ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯒ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦ ꯑꯗꯨꯅꯦ ꯉꯥꯁꯦ ꯀꯦꯖꯤ ꯑꯃꯒ ꯒ꯭ꯔꯥꯝ 800 ꯑꯣꯏꯕꯅꯦ ꯁꯤꯜꯂꯦ ꯂꯩꯔꯦ ꯃꯔꯨ ꯃꯔꯥꯡ ꯂꯩꯔꯦ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯗ ꯈꯔ ꯑꯃꯗꯤ ꯉꯥ ꯊꯣꯡꯕꯗ ꯍꯤꯡꯒ ꯍꯥꯞꯅꯗꯕꯤ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯤꯡ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯦꯀꯣ ꯃꯥ fish masala miर्ची पाउडर मचल मिर्ची पाउडर सा मरोई सिना अइना मोरक खरा कन तौबदो सिनै हिंग लेरे हिंग पुलप अइना सुमाय मेसलेबको कमायना तै तौबनो मचू असुबदो लोयरमे दुना पैकेट जे मंगा पीबदो अदुइना ai lore मचू से म्याम से मचू जे याक तबनेबको अदुम हाक्तनी हिंग लेना तौबदो चलो नाना ये हापचल्ले ये फदिगोम खरा हापचल्लसे फुलन हाप लोइग्रबको ये फदिगोम खरा हापचल्लगा थंगरसे या ꯊꯣꯡꯅꯦꯕꯀꯣ ꯊꯣꯡꯉꯤꯁꯦ ꯑꯗꯨꯒ ꯉꯥ ꯇꯥꯎꯕ ꯑꯍꯨꯝ ꯈꯛ ꯍꯥꯞꯄꯛꯑꯦ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯅꯦ ꯑꯗꯨꯒ ꯁꯤꯅ ꯀꯣꯠꯅꯕ ꯂꯦꯇꯨꯁ ꯍꯥꯏꯕ꯭ꯔꯥ ꯂꯦꯛꯇꯁ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯑꯩ ꯍꯩꯊꯔꯛꯑꯒꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯀꯣ ꯄꯥꯝꯃꯨꯏ ꯃꯍꯤ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯆꯥꯔꯒꯦꯀꯣ 하왜? 자기야? 하왜? 용자가 하와이 마도인가? 아니 빰다 용자 신조.好。마, 찔러우 그 땅 비로. 찔러우. ở trên ống trò hay là nè tin hôn hào ấy 야우들이 짱대자
Sarah, hello bro. Hả? Do we have a snap? We have a snap, is it? 신주 저 빠른 하.
ꯁꯥꯏ ꯃꯣꯔꯣꯛꯇꯤ ꯄꯩꯁꯥ ꯉꯥ ꯊꯣꯡꯕꯗꯩꯗꯤ ꯅꯠꯇꯦ ꯅꯣꯡꯃꯇ lỗi sắc cho lỗi á nhìn sang cho lỗi thấp chạy làm cho hậu nhá 그랬는데 사과락비도 뭐라고 참 한목 때려 매딩을 싸이 강대 굿다 하시나 님부 푹다 담 잉게 anh tới làm video sẽ sao đi sẽ là game anh mà tung ta video mà pura lạc trả ghé em bye bye